Ngasisu channel asigi maikaidagi Manipuri Horror Story mapuduna laksari. Wari asi hingliba amadi sikraba kanamataga mari lainajade. Wari asi aibagi wakhalna sakasaduna izaba wari amakhakni. Dr. Malem wari asibu thabirakpa Wakim phundrei. Malem lamdam adugi afawba Dr. amani. Mayamna mahaksi Dr. Malem haina khangnai. Malem hospital aduda nupi ama operation taunabani haiduna hospital aduda lai. Nupi adu laibak thibadigi khudak aduda laikhidre. Nupi aduna laikhidraba matungda hingsabi ama onki. Hingsabi aduna Dr. Malem gi mayum aduda nungti numit khudingi tamnai. Nongmadi Dr. Malem na ahing athengbada hospital dagi halakpada hingsabi nupi aduna mi amagi saktam lauduna Dr. Malem da ngaikho haina khamlai. Dr. Malem na ahinga thengusida aibu khamli badi karigino nate nangbu karano lamhang sida nangbu kari thirino. Hingsabi duna Doctor ai thaplaba khungang amadagine aigi nupa duna aibu nupi pu haiduna yam thina thina tawi mana thina thina tawduna ai khang mangamdraduna yum adu thadoktuna laknini. Dr. Malem na nupi pokluga bu thina thina tawbiriba nangi nupa du kari hotnarige. Hingsabi duna mo Doctor kari honade nongan madagi numit taba phawba yu tangawraga dum lai mana hanjilakpa khudingi aibu thina thina phubiye. Dr. Malem na masu do phogdi henmandro angakpani he nupa masu nupi po enabu mibu thina tawa hunabro farese ngasigidi nang akhoida laikro hayang ayuk nganta napamdara nangi napuroibagi mayumdara satkro. Hingsabi duna hoi doctor. Dr. Malem na hoi fare fare dudi gari isida tongkhal oko mafamsi lai fataba yamna thokpani. Hingsabi nupi duna asangbagiro Doctor ayam kijaye. Dr. Malem na asangbagini yaraba thawrage. Hingsabi duna hoi yare thawro. Dr. Malem ga hingsabi duga gari aduda punna tongminaduna mayum phawba laknari. Dr. Malem na gari edudagi kum tharakpada ngasai tongkhalakhiba nupi edu yoramdre. Dr. Malem ngakna ngasai ga lakminakhiba nupi duna kadomda lehorajano khangdre ra tawrise hausikan gi matamse. Ohai edu hairaga Dr. Malem imung adura changlai. Ngasai tonglakhiba nupi edu Dr. Malem na imung da changkhibaga gari marum adudagi swai launa thulai. Hingsabi du nokna mangki. Dr. Malem sofa aduda phamlaga ngayak pothari. Tanja duda ising thamnaba filter du lebak makha du tarai. Dr. Malem khangpre khangna kari mataw no sisibo aibu singli singna khreda ko sumna lejaba filter sibu masana ta bhauna bro hongnatida. Asumna Dr. Malem wakhalamada khalingai tanja aduda masa chawbi masam phabi hingsabi amagi saktamda Dr. Malem gi mimangmakta leptun leiri. Dr. Malem na nangdi kana yumsida nangni kaidawriba ngaikhone nangbu kanano angawbiro adu natragana laiput kaidu oiriba jalo nangbo. Dr. Malem gi karemna na hairakpa wahaiduda hingsabi nupi edu yamna sauna Dr. Malem gi makhri edu meli. Dr. Malem upai leitraduna sofa duda tharo maru olaga leibak makha duda tarai. Hingsabi duna khangbra nangso aibu karemna dana su tawja sariye sakta asiga janganda leiba kwahik mankhai. Hingsabi nupi edu khudak aduna mangki. Dr. Malem yam ngakna kaino ngasi aigi mit uriba mayam sibo aibu mangla hara ba men ga mat tadre me
Ashi hairaga mamit adu makhut aduna suru suru nairaga mingsel adu yenglei. Dr. Malem gi saktam adu mingsel mami adu di akiba nupa amagi saktam amada tari. Dr. Malem kiraduna mana phamliba sofa adu digi phone aduna mingsel adu da fok launa tharai. Phone adu sukaire mingsel adu sukaire. Dr. Malem amuk masin aduna hairei. Oh sidi loina kaire ne tawri sidi. Phone sukaiba mingsel sukaiba fajare husukti. Ashi hairaga bathroom adomda amuk sanglei. Bathroom aduda iruza mai thajaba loiraduna magi karumda amuk sanglei. Mana sanglakpaduda mi kharana jagoi sabagumna phan phan songi. Dr. Malem ngayak leplaga leiri. Dr. Malem gi matungdagi nupi amana kaurai. Ho Malem, Dr. Malem, ho mihat pau. Nangbu yamna kirabo. Kaisu kiganu phatrabana damakta di akhoi mayam leidi ko. Dr. Malem swai lawi matung onthorakpani adubu kanasu leiramdi. Dr. Malem kibe henman mana phamung adu yam kana songkhalai. Phaijub ama insinduna tumdakre. Nongalamdai gi matamni Dr. Malem ni illiba phaijub adu tapna singthorai. Dr. Malem mika phathulai adu yenglakpani. Ure hingsabi adu. Dr. Malem ne hingsabi du hairei. He hingsabi kariginu nang na engondu yelibise. Nang aigi lambi thau natrabadi nang su agi khut siba soiroi. Nang bu pharaga ligli da halaga thammo haibro. Hingsabi duna nokna hairei. Nang na ai phadiba nari leba kanana thulau aibu phaba ngamgadaba. Dr. Malem nangdi doctor ne habada matik yamna sadena. Dr. Malem na kariyeba masak masasu khangdabi nangna aingonda adumaina haiba yaba miro. Nang tasingna Malemai gi itik igul khangningle. Hingsabi duna nangi karamba shakti leidana nangna aingonda nangi na thawna utkadoriba. Hingsabi adugi wahi wata aduda Dr. Magi table aduda leiriba glass adu lauraga yam sauna hingsabi adu hatlagi haibagi matagum force kana langai. Hingsabi adu swai mangkhre. Dr. Malem ni hibliba phamung adugi matungdagi khubaga duna Dr. Malem gi lukham adu tharai. Dr. Malem na aina hatkani kaina tawrurabasidi ai oina siba tarabu tawrise. Asum tawna numit adu su hokre. Nungalaba ayuki matamni Dr. Malem gi mataima Priya sumanga adu lai khurumli. Dr. Malem tumba hogoladuna sumangi dari maya oiba stair aduda makhong yantharaga phamli. Mataima Priya lai khurumba loiraduna manaw nupa Malem da onchilaglaga hairei. Malem nangbu hospital ga saloidro. Dr. Malem na satui ni tema adu itema ngasi ai tumbaga amta yadeda imungse kainom leiba mali. Priyana nangni kaigi tumdariba yumsida kaibu leiduno aikhoigi huisinatana. Dr. Malem na tema aina haisa asengwani ngasi hingsabi manaibu kayam laknai khanglabo aigi lukhamdaga makhutuna tharaini. Priyana farese nangi wakhano oiramgani imungsidabu karamba laibu sangma ngamgaduino. Dr. Malem na itai manangsu mi aigi wakhalna nateme asengmane ngarangdo aina hospital dagi halakpada hingsabi nupi amasu thengnai. Adudagi aise kina lakpane. Aduda nupi amamuk thengnadana ngasi ahingsi aikhoida leirona purakpaneba. Aduda yum yorakpada nupi dusu garida dum yoramdre. Adudagi aisu kibui lakpoi imungda sensila ini. Priyana o nang asai thengnarubado madugi wakhalda nangi namituda uba soiduna oiramgani. Dr. Malem na ho yari tema
hayeng nangondasu aigumna tholakpada aingonda hairakannuko ngasi nangna aina haise thajadredana thajadrabanina hayeng matamdurasu aisu wakhalna oiramganina haige Dr. Malem gi ipang pangba wahina hairakpa aduda mataima Priya khanglok nokthorai Priya muksu noklagai rei ado ngaikone nangna ngarang lambi da nupi ama thengnai hairidubo Dr. Malemna yare te matoklo Bhoot ki hairuragana thajabidaba nupi masel gidi sibi yadeni hekta kanaba aina haiba wana sum lobidaba hangbira no mata ai change hospital satpa thengkhrani Dr. Malem wahi khara do hairam laga imung adur changlai matai madusu magi mawung mataududa nok laga sakhum rom changlai matai madu Malem na sananaba sak tu table adur thangdokli aduga Malem adu kaurai Malem sak thangdokle saru lao Dr. Malem na oh lai tema Priyana masi suba mayamaga saphe manai mon ki pisina makhoina doctor oirini kaina ga taurise sumaina mon bisina oiramniye operation tawbu khudingi amata hingba yaudrise Dr. Malemna iteima karino nathanda murum solidubo Priyana lalat tawna khumlai ha kasunateda sida usi ama sinsin kiba adura sum lolam lini Dr. Malemna yahe itai masu aduga kage lala tawrangang liduna Priyana latte sum pakat khibagi tawrini nangsu tawridudi na nongma Dr. Malemna is akhoi itai magi haunabi thaina gi wase amu kokhalak lagani Priyana mu adubudi nakhoi ta chawgi natai manidana hare saksari do sumna saro hospital sarpa thengkhragani Dr. Malemna hoida Dr. Malem sak adu sari sak saba loreduna sangoida thamliba gari edu thaurai aduga matai mada asum hairami tema khara saksina lairamuko nangi kadagi tamjaraksani he Priyana aibudu tholau tamnaro law hairibini tamnana bami leitabigi tamnadabigi wani Dr. Malemna kayada miki laki hitribana nungai ni temana Dr. Malem masina duna ngang dana gari du thauduna sakre hospital da Priya du imung adur sanglai magi ka du da yum kai tasili sumsida duna kangka makha du dagi amot pasitorakpani kangka du dagi akiba khonjal nganglai Priya sitliba sumsit adu khangtham thamki aduga kangka makha aduda luktharaga yengi kangkha adudagi phal launa hingsabi du Priya gi marak sungsilai Priya astar makha aduda khangon tharai haifam tafung khangda makhai upu kasina duda matung on duna sanglai hingsabi edu Priya gi makok matha aduda karaga makhung aduna netharai Priya wakal khamang mangki hingsabi aduna muksu Priya gi khauri sakham aduda ta pairaga mapalum langthurai Priya stair aduda maku aduna yashin khiduna maku adudigi edu lebak makha aduda top tarai somduna hospital aduda operation taunanabagi ngaiduna leiri Nurse makai dusu Dr. Malem do haujupu lakti haidana operation room adu ngaiduna leiri talag adu da Dr. Malem hospital adu yorakli nurse amana doctor si yorakli operation taunaba pusilasi yaragadra ningthemna yarani pusilasi thoibina daningthem ayam ki jaye makhoi hospital se operation tawbo khudingi misi hainaye operation tawringai daga maigu muli hai daningthem ningthemna thoibia kaishu tawre operation tawramdai da puning son thabi yade ko nangna mai pakna isa nupi ama polaga thulakpaduni aina thongjul sida ngairamgaduini ko thoibina daningthem
Nang ay bungayram ko, ay yam kijayeba. Nurse aduna, operation room da pusinaba tawrase. Asumna thoibidu operation room adu da pusinkre. Mapala du da ningthem ga mamaga du lai khurumli. Som da operation room adu da thoibi gi oxygen adu nanthokidana sor honma ngamdra aduna yam wana khangli. Nurse amana ure. Thoibi gi oxygen nanthokibadu nurse adu pakhatkidana Dr. Malem da hairi. Doctor, thoibi gi oxygen se ngasaidagi nanthokla leirame. Dr. Malem swai lawi aduga thoibi gi manaka sangsilai. Oxygen adu amuk hapsili. Khudak aduda ngalama maidu fatmutki. Mapana lairiba anidu mai mutkibudu da pakhatnabana sor phawa hongina heba kawkre. Operation room adusu nurse mayamduna kina operation adu losilai. Thoibi edu mapala adu puthorakle. Nurse aduna operation loire angang nupi ama phangli. Anido harau nokli. Ningthemna sister mama gi phibambu. Nurse aduna I am sorry mama aduri kan mangam hodre. Ningthem no phet toramba maithong adu khudak adu da mamsinki. Thoibi da kubliba angawa phi edu ningthemna haigalaga thoibi gi maithong adu yenglaga hirei. Thoibi kari ngasi nangna engona uliba matawsibo se hayo. Thoibi nangbu haikidaine da ningthem ai thulak ngairamu akhogi hospital se yamna kijayedana se ai lale thoibi ai nangi nafamda yamna lale tu yengo ai khueni gi isa si yengo nang yenglaru hairiro ritana imagi bema nang ba khoi mayam bu thatok nu salabro se hagolo imau leitaba yumduda ai khoi karamna leho haibano se nang aina hairibse amuktari khumo asumna numit adu tasilakle asiba du su puthakre. Dr. Malem ipa pakhana gari edu yam kana thauraga lakpani. Lambi edu da nupi ama magi gari edu na thongkre. Speed kana thorak poibana black adu khangpha phai. Gari edu su sokle Malem gari edu gi kumtharaga asokpa adugi manakta sangsilaklaga asokpa du yengli. Asokpa adu koilas adu da mama edu opsilaga lei. Dr. Malem na mama edu on khalakpaga nupi edu mi tangkhai hingsa be mi ki tangkhai da lerami. Dr. Malem hish sigairaga gari edu ka khalai. Gari gi thongdu yam kana thingsanki. Gari edu kana thauri. Matungdagi hingsa be edu na gari edu phajali. Gari edu thaupa ngamdadana lambi tu da leplaga laikhre. Dr. Malem masinda solai. Yamna pakhana ngasi de gi thawai mangwa tara bro tawrispo e sorry bungo nana gi thawai sitadi kanbiyu kaidobage ashi haina masina dur solakpani gari edu khangta thadurai. Malem harau amuksu kina gari edu thauduna sakhi mayum yorokle. Dr. Malem adu gate hango haibagi ingita gari horol adu khongli. Adubu matai madudi hingsa abigi makutta thawai thakhrabanina tholaktre. Dr. Malem na tai madubu tungkhrabu jalo aina nga saidagi gari horol khonglisi tadabai oiri jala as pielabnedi asi hairaga gate adu hangli. Masana gate adu hanglaba matungda gari adu thaujalakpani. Ure matai madu stair adu taraga leibadu. Malem gari edu digi prak kumtharai. Matai madu makhut aduna pairaga rei. Taima se hogalo nang kaidorage hayo se ai lai taima. Oh nangsu hingsa bi dugi makhutta thawai thakraba. Dr. Malem thawai nuaitana kabli. Asumna numit kharani hawkhre. Dr. Malem gi leibakta karibu tambiramliba nongdamba mahakna tauriba matau oirakliba magi tungi punsi lambi sida operation tawba khudingi mai paktaba magi lebakse. Dr. Malem sanamahi mandir adu lai.
ibudau ibendawani da pukning sangna lai khurumli. Dr. Malem lai khuruma loiraduna mayum lomda amuk lai. Mayum adu yorakpada thongziladuda photo ani yawba ma lairami. Dr. Malem na photo adu khungalaga yengli. Photo adu yawriba ani du laikhidraba thadoi amadi thoibini. Malem gi haukraba punsigi tangka ama ningsinglai. Maiba mana ibungo Malem nangi laiba asidi ipa kari haigadabano khangdre. Malem na ipa maiba kaidawragi hekta haibiyu. Maibana Malem nangi punsida maithibadana nangi tungi mangi lamida maithibadana nasaru oyu haina tamline. Malem na ipa maiba kaino haisibo adu ipa maiba masibu karamna kokadage. Maibana Malem nangi punsida doctor oyu haina tamba amalai. Nangi nakuta miyo eni sigani makhoi enigi maraktagi hingsabi ama olaga makhogi lamal singlakani. Nupi ado nanga napok thamanagani. Nupi ado na magi asing saktam adu nanga soidana khanglaklaba matamda nangi maithiba punamak tangoi tana onkragani. Thawdo khara adu ningsingladuna mamitagi mapi top top sintharai. Khudaga duda hingsabi adu Malemgi mamangda tholaklaga wai khara haijaramki. Malem haujik nang aibu khanglaba natra. Thawdo khudingmak aina thawalakhibasu natti. Nang aigi ipok tha manarubana thawdo adu thukibani. Nang aibu warawano nangi tungi punsi lambida maithiba kaya nangadaba oirabasu ngasidagi ashi hairaga mangkhre. Wari asi pathoksakhibada soikilanki yawrabasu miyamna ngakpigani. Amasu miyam matungda nungairaba Manipuri Horror Story kaya puduna laksage. Loinana miyam ngasi recording lawbada mic yawdabana tabada natragana background da katang nungaitaba lairagasu miyam warawbiroi matungda nungaiba wari puduna laksage haina miyam channel sigi maikaidagi thamjari.